Nungsizaraba ichilinaw, ichilima pabungsing, mayam punamagpo, thamoydagi nungsiba, amasung ikay khumnaba utjari. Mayam ngasi Ishwargi wahay amakatang ngasi live ki khutang asida ay mayam thamjage. Mayam Holy Bible dagi Ishwargi wahay amakatang ay thamjage mayam da. Langtaknaraba, waraba, polum purabasing, Jisu Kristana, Yehova ipa Ishwarna, thawai sengba Holy Spirit na adom da fongdok piri, maruina Jisu Kristana igi kanbiba mapuni, aigi amattangairaba asani, aigi Ishwarni haina khanjariba adom dani ko aina fongdok charibasi. Adom worldgi mafam any mafam da leibiramba yai. Adom gi maming kari kawi haibasu Ishwarna khangi. Mayam call laksan bane. Adom gi maming kari kawi haibasu Ishwarna khangi. Adom gi leifam kadai dagino su khangi. Adom gi harau bana karino. Adom gi nungai bana karino. Adom da kari awaba leiri. Kari mayok nari haibadusu Ishwarna loina khangbani. Maramaduna ngasi aina phungdok sagadoribasi aigi thamoida ipana phawon biraklibasi Holy Bible dagi Ishwargi wahaisi yengbiriba adomdani adomda pangal Ishwarna hapningi adomda thauna hapningi ko maramdi adomna ningbiriba Jisu Krista se sargana magi phambalni taibang panmana khongnetni mapasu machasu thawai singba humak amatoiba Ishwarni aduna minglen punamaki mathakta leiba minglen Jesus Christ aran khubam pibi bakan bibu mapuna adomda Holy Bible dagi Ishwargi wahay phongdok piri adom tabiu hairiba wahay asi Jisu Krista na igi kanbiu mapuni aigi amatang hairiba asani mahakti aigi Ishwarni haina khanbiriba adomgi damaktani ko ina phongdok sagadoribasi yengbiu Yeshaya dagi ni phongdok sagadoribasi mayam se ipana phawon birakpani adom singi damakta Yeshaya gi mayam pandup nifuga mathoigi pada tara dagi hauraga pada tara ga homdoi ase adom gi damaktani ko adom nupa nupi maming leifam manaramdaba yai adubu Jisu Krista bu kauzariba adom gi damaktani nahak kiganu maramdi ai nahak ka loinari kiduna changak naganu maramdi ai nahak ki Ishwarni aina nahak pu kankat hangani hoi aina nahak pu pangbigani hoi aina nahak pu aigi dharma chenbagi khut yetna paiduna thamgani yengu nahak ki namangda mekruk thakiba makhoi pumnamak ikaigani amasung chamamnagani makhoi karisu oiroi nahakka khatnaba makhoi tumna mangani nahakna makhoi bu igani amasung makhoi bu yetna khiba makhoi nahakki mayokta lan suknaba makhoi adu karisu oiroi yam kola malaksan mayam Ishwargi wahida wakal thaminasiko nahakki mayokta lan sokna khiba makhoi adu karisu oiroi karisu leitabagumani maramdi ai nahakki Ishwar Jehovani nahakki khut yet paigani nangonda haigani kiganu ai nahakki aina nahakpu pangbigani amen 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 hallelujah adom dini ko hairibado mayam mukka khara yangna pathok serake mayam aigi mobile sida asuk yamna call lai unknown number ngtani ko prayer gi maroina ado aina ngayaktang marak sida live thajarakpani nahak kiganu maramdi ai nahak loinari kiduna changak naganu maramdi ai nahak ki Ishwarni aina nahak pu kankhat hangani hoi aina nahak pu pangani hoi aina nahak pu aigi dharma chenbagi khut yetna paiduna thamgani yengu nahakki mayokta mekruk thakiba makhoi pumnamak ikaigani amasung chamamnagani makhoi karisu oiroi nahakka khatnaba makhoi tumna mangani nahakna makhoi bu thigani amasung makhoi bu fangloi nahakka yetna khiba makhoi nahakki mayokta lan sokna khiba makhoi adu karisu oiroi karisu leitabagumani maramdi ai nahakki Ishwar Jehovani nahakki yet
nahakki khut yet paigani, nangonda haigani kiganu, aina nahakpu pangani. Amen. Praise the Lord. Hariba Ishwargi wahai ase adomdani. Adom kiramaba, langtaknaramba, kari oigani, aigi anaba lay, aigi langtaknaba lay, hayeng kari oigani, aigi ipuribagi damakta, aigi ichagi damakta, aigi nupigi damakta, hayengi damakta, natraga hojik oiriba damakta, anabagi ekpagi maram oiraga kiba taragadi, hariba Bible gi verse ase adomgini, kiganu, langtaknaganu, Yahoba Ishorna, Nangi Ishorna, Nangbu, Kankadhangani. Nangbu konsin-gani, Nangi yet thang bakutpay gani, amasung hai gani, kigano, ay nahaki Ishor, Yahoba ni. Amen. Hallelujah. Tagachari, mayam, ako'y handak se, Ishorna, thogol se, Ishor gi thogol se, mayam, Ishorna yam hapchan bi, aduga, ako'y leite bo, leite ba. ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯈꯨꯟꯒꯤꯀꯣ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯕꯪꯂꯥ ꯇꯤꯂꯥꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯨꯝ ꯑꯃꯒꯤ ꯍꯥꯏꯗꯤ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯌꯨꯝ ꯁꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯑꯃꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯦ ꯆꯤꯟꯕꯒꯤ ꯃꯔꯝꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯄꯥꯅꯕꯅꯤ ꯐꯖꯅ ꯁꯨꯅꯕꯒꯤ ꯑꯗꯨꯒꯤꯗꯤ ꯈꯔ ꯌꯥꯡꯅ ꯁꯨꯅꯕꯒꯤ ꯃꯔꯝꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯤ ꯍꯖꯤꯔꯥ ꯐꯪꯉꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯤ ꯐꯪꯍꯧꯅꯕꯒꯤ ꯍꯥꯏꯅ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ ꯁꯨꯕꯗꯣ ꯑꯩꯅ ꯄꯥꯅꯕꯅꯤ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥꯁꯦ ꯃꯌꯥꯝ ꯑꯩ ꯀꯨꯏꯔꯦ ꯑꯩ ꯐꯖꯅ ꯍꯥꯡꯉꯛꯇꯕꯁꯦ ꯍꯧꯖꯤꯛꯇꯁꯨ ꯉꯥꯛꯇꯪ ꯃꯃꯥꯡꯗ ꯑꯩ ꯂꯥꯛꯄꯅꯦ ꯊꯕꯛ ꯁꯨꯕꯗꯣ ꯌꯦꯡꯁꯤꯜꯂꯒꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯏꯕꯣꯛ ꯑꯃꯅ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯏꯕꯣꯛꯁꯤꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯁꯣꯔꯣꯛꯇ ꯎꯔꯁꯨ ꯂꯦꯞꯄꯒ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯅꯪ ꯂꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯖꯕ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯕꯤꯅꯥ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯊꯥꯖꯈꯤꯕꯅꯤ ꯑꯗꯣꯝꯅꯁꯨ ꯌꯦꯡꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯕ ꯀꯟꯗꯤꯁꯟꯗ ꯄꯣꯛꯂꯛꯄꯗꯒꯤ ꯁꯣꯏꯅꯥꯏꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗꯒꯤꯅꯤ ꯑꯗꯨꯅꯀꯣ ꯃꯌꯥꯝ ꯃꯥꯒꯤ ꯃꯌꯨꯝꯗꯨꯁꯨ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯃꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯁꯥꯕꯗꯣ ꯃꯌꯥꯝ ꯏꯕꯣꯛꯀꯤ ꯗꯨꯀꯥꯟꯁꯨ ꯁꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯏꯕꯣꯛꯀꯤ ꯗꯨꯀꯥꯟꯁꯦ ꯍꯌꯦꯡꯀꯗꯤ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯅ ꯀꯥꯞꯇꯨꯅ ꯊꯝꯃꯤ ꯂꯣꯏꯕꯒ ꯃꯌꯥꯝꯗ ꯑꯩ ꯊꯥꯗꯣꯛꯆꯔꯛꯀꯦ ꯍꯌꯦꯡꯁꯦ ꯊꯥꯗꯣꯔꯛꯄ ꯌꯥꯏꯀꯣ ꯍꯌꯦꯡꯁꯦ ꯂꯣꯏꯕ ꯌꯥꯏ ꯏꯕꯣꯛꯇꯨꯒꯤ ꯗꯨꯀꯥꯟꯗꯣ ꯑꯗꯨꯒ ꯗꯨꯀꯥꯟ ꯁꯥꯕ ꯈꯛꯇꯅ ꯂꯣꯏꯗꯦ ꯃꯌꯥꯝ ꯃꯔꯝꯗꯤ ꯗꯨꯀꯥꯟꯗꯣ ꯁꯥꯕꯤꯔꯦ ꯑꯗꯨꯒ ꯋꯥ ꯇꯤꯟ ꯂꯣꯏꯅ ꯂꯧꯔꯒ ꯁꯥꯕꯤꯕꯅꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗꯨꯒ ꯍꯥꯞꯀꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯕꯣꯛꯇꯨꯅ ꯎꯇꯣꯉꯥ ꯉꯥꯔꯤ ꯌꯣꯟꯅꯤꯡꯉꯤ ꯑꯗꯨꯗꯒꯤꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯐꯪꯕ ꯌꯥꯕ ꯄꯣꯠꯁꯤꯡꯗꯣ ꯊꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯀꯥꯕꯨꯡꯒꯟꯁ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯎꯇꯣꯉꯥ ꯉꯥꯔꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯕꯣꯛꯇꯨꯒ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯒ ꯂꯩꯍꯟꯁꯤꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯟꯖꯔꯤ ꯃꯌꯥꯝ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯆꯥꯄꯣꯠꯅꯆꯤꯡꯕꯁꯨ ꯍꯌꯦꯡ ꯗꯨꯀꯥꯟ ꯁꯥꯕ ꯂꯣꯏꯕꯒ ꯏꯕꯣꯛꯇꯨꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯅꯕꯒꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯣꯡ ꯁꯣꯏꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯕꯤꯅꯥꯗꯣ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯏꯆꯟ ꯕꯤꯅꯥꯗꯨꯅ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯇꯤꯟ ꯌꯥꯗ꯭ꯔꯦ ꯌꯨꯝꯒꯤ ꯇꯤꯟ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯔꯦ ꯃꯇꯥꯏ ꯃꯇꯥꯏꯒꯤ ꯐꯣꯞꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯏꯆꯟ ꯕꯤꯅꯥꯒꯤ ꯃꯃꯥꯗꯨꯅ ꯃꯌꯥꯝ ꯃꯨꯔꯤ ꯈꯔ ꯄꯣꯛꯑꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯋꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯁꯜꯂꯒ ꯐꯣꯞ ꯁꯥꯏ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯃꯥꯒꯤ ꯐꯣꯞ ꯁꯥꯕꯤꯔꯒꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯇꯤꯟ ꯃꯊꯛꯇꯣ ꯋꯥ ꯂꯩꯕꯤꯔꯒꯦ ꯇꯤꯟ ꯂꯩꯕꯤꯔꯒꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯁꯤꯁꯇꯔ ꯕꯤꯅꯥ ꯃꯥꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯐꯍꯟꯕꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯊꯧ ꯇꯥꯕ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯂꯩꯅꯕ ꯑꯗꯨ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯒ ꯆꯨꯂꯥꯒꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯥꯔꯦꯟꯁꯦ ꯃꯌꯥꯝ ꯀꯥꯔꯦꯟꯒꯤ ꯈꯨꯇꯤꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯂꯧꯁꯟꯗꯕ ꯑꯗꯨ ꯑꯝꯇꯁꯨ ꯂꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯀꯣꯜ ꯊꯥꯡꯒꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜ ꯀꯛꯊꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯥ ꯈꯤꯇꯪ ꯆꯤꯟꯕꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕ ꯉꯝꯗꯕ ꯀꯛꯊꯠꯂꯤꯉꯩ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯏꯕꯣꯛꯇꯨꯒꯤ ꯗꯨꯀꯥꯟꯗꯣ ꯍꯥꯟꯅ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯁꯥꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒꯤ ꯑꯃꯨꯛ ꯏꯆꯟꯗꯨꯒꯤ
ꯄꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯥꯁꯦ ꯑꯣꯟꯊꯕꯗꯒꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯏꯆꯨꯝ ꯇꯥꯕꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯣꯛꯅꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯣ ꯃꯃꯥꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯗꯨꯗꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯕꯅꯤ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯍꯥꯏꯅꯀꯣ ꯑꯗꯨ ꯗꯁꯥ ꯑꯣꯏꯔꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯈ꯭ꯔꯦ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯗꯨꯒ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯃꯌꯥꯝ ꯗꯥꯛꯇꯔ ꯌꯦꯡꯍꯜꯂꯒ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯃꯔꯝꯗꯤ ꯗꯥꯛꯇꯔꯗꯒꯤ ꯍꯤꯗꯥꯛ ꯆꯥꯕꯁꯤꯁꯨ ꯏꯁꯣꯔꯅ ꯌꯥꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯈꯛ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯊꯣꯛꯆꯣꯝ ꯏꯕꯣꯇꯣꯝꯕꯤ ꯌꯦꯁ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤ ꯑꯗꯨꯒꯗꯤ ꯑꯕꯦꯝꯆꯥ ꯊꯣꯛꯆꯣꯝ ꯑꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯕꯦꯝꯆꯥ ꯏꯆꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗꯕ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯥꯏꯒꯗꯕ꯭ꯔꯥ ꯄꯤ ꯅꯕ ꯑꯣꯖꯥ ꯗꯌꯥꯅꯟ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯋꯥꯠꯇꯕ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯃꯥꯡꯗꯨꯅ ꯂꯩꯕ ꯊꯋꯥꯏ ꯌꯥꯝ ꯈꯣꯝꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯃꯦꯟ ꯑꯁꯤꯃꯛꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯁꯤꯡꯅ ꯃꯤ ꯍꯥꯠꯄ ꯎꯍꯜꯂꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯊꯣꯛꯄꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯑꯩꯈꯣꯏꯅ ꯅꯧꯅ ꯂꯥꯛꯆꯕ ꯑꯩꯈꯣꯏꯅ ꯎꯍꯟꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯊꯣꯛꯁꯤ ꯑꯗꯨꯅꯤ ꯎꯍꯜꯂꯤꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯏꯄꯥꯅ ꯎꯍꯟꯕꯤꯔꯤꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯠꯇꯣꯛꯄ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯕꯗꯤ ꯀꯟꯕꯤꯕꯅꯤ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯕꯗꯤ ꯁꯥꯒꯠꯄꯅꯤ ꯃꯩ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯕꯗꯤ ꯍꯤꯡꯍꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯈꯪꯒꯅꯤ ꯀꯅꯥꯅꯣ ꯌꯥꯎ ꯁꯦꯟꯕꯒꯤ ꯃꯆꯥ ꯌꯥꯎꯅ ꯁꯦꯟꯕꯤꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯈꯪꯕ ꯉꯝꯕ ꯑꯣꯏꯁꯅꯨꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯤꯅꯕ ꯑꯗꯨꯒꯗꯤ ꯗꯥꯇꯦꯟ ꯌꯨꯝꯁ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯗꯥꯇꯦꯟ ꯌꯨꯝꯁ ꯑꯗꯨꯒꯗꯤ ꯔꯣꯁꯃꯤ ꯂꯞ ꯁꯣꯜ ꯀꯨꯏꯔꯦ ꯇꯥꯆꯧ ꯎꯈꯤꯗꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯕꯦꯝ ꯍꯣꯏ ꯑꯩꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯒ ꯔꯣꯁꯃꯤ ꯂꯞ ꯁꯣꯜ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯕꯦꯝ ꯑꯗꯨꯒꯗꯤ ꯔꯨꯄꯥ ꯗꯦꯕꯤ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯔꯨꯄꯥ ꯗꯦꯕꯤ ꯑꯗꯨꯒꯗꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯦꯜ ꯁꯁꯨꯛ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯌꯦꯛꯅꯕꯅ ꯃꯌꯥꯝ ꯂꯩꯔꯦ ꯑꯣꯖꯥꯅ ꯄ꯭ꯔꯥꯊꯅꯥꯗ ꯑꯩꯒꯤꯁꯨ ꯌꯥꯎꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯛꯇꯁꯨ ꯌꯦꯛꯅꯕ ꯃꯌꯥꯝꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯣꯖꯥ ꯑꯩꯅ ꯍꯧꯖꯤꯛꯇ ꯕꯥꯏꯕꯜꯗꯒꯤ ꯕꯔꯁ ꯄꯥꯊꯣꯛꯆꯈꯤꯕꯗꯣ ꯑꯗꯣ ꯑꯩꯅ ꯅꯠꯇꯦ ꯏꯁꯣꯔꯅ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕꯤꯕꯒꯤ ꯄꯥꯊꯣꯛꯆꯕꯅꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯗꯣꯝ ꯊꯥꯖꯕꯤꯌꯨ ꯏꯁꯣꯔ ꯂꯩ ꯍꯥꯏꯕ ꯈꯪꯕꯤꯌꯨ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯨꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯏꯁꯣꯔꯗ ꯁꯤꯟꯅꯕꯤꯌꯨ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯍꯩ ꯑꯗꯨꯅꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯒꯤ ꯑꯣꯏꯈ꯭ꯔꯦ ꯖꯤꯁꯨꯒꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥꯕ ꯑꯅꯥꯕ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕꯅꯤ ꯌꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕꯗꯨꯅꯤ ꯀꯤꯒꯅꯨ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯇ ꯑꯩꯅ ꯄꯥꯏꯒꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯏꯁꯣꯔ ꯌꯦꯍꯣꯕꯥꯅꯤ ꯍꯥꯏꯕꯗꯣ ꯑꯃꯦꯟ ꯑꯗꯨꯑꯣꯏꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯣꯏꯅꯥꯝ ꯈꯨꯔꯝꯕꯒꯤ ꯏꯃꯣꯖꯤ ꯊꯥꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯣꯏꯅꯥꯝ ꯑꯗꯨꯒꯤ ꯃꯊꯪ ꯑꯁꯦ ꯁꯁꯨꯛ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄꯥꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯃꯤꯡ ꯍꯥꯏꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯌꯥꯝ ꯀꯣ ꯑꯩꯈꯣই ꯃꯃꯤꯡ ꯍꯥꯏꯗꯣꯛꯑꯒ ꯃꯤꯉꯣꯟꯗꯒꯤ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯥꯅ ꯐꯩ ꯍꯥꯏꯅꯕꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯃꯌꯥꯝ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯤ ꯑꯩ ꯇꯣꯟꯕ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯩ ꯏꯄꯥ ꯏꯁꯣꯔ ꯑꯩꯗꯤ ꯖꯦꯔꯣꯅꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅꯤꯡꯉꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯅꯤ ꯑꯩꯗꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯃꯇꯝꯗ ꯏꯊꯟꯇꯅꯗꯤ ꯉꯝꯃꯛꯇꯕ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯃꯌꯥꯝ ꯇꯧꯔꯛꯏꯕ ꯃꯃꯥꯡꯗ ꯏꯕꯣꯛ ꯑꯃꯒꯤ ꯏꯇꯩꯃ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯤꯕ ꯃꯣꯕꯥꯏꯜ ꯂꯩꯕꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯈꯥꯡ ꯆꯐꯨ ꯑꯃ ꯀꯔꯤ ꯂꯩꯕꯤꯕ ꯋꯥ ꯂꯩꯕ ꯑꯃ ꯇꯧꯕ ꯃꯌꯥꯝꯁꯦ ꯍꯥꯏꯔꯒ ꯈꯖꯤꯛꯇꯅꯤ ꯃꯈꯣꯏꯗꯁꯨ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯆꯨꯂꯥ ꯃꯨꯛꯇ ꯂꯩꯔꯛꯄ ꯂꯨꯄꯥ ꯂꯤꯁꯤꯡ 95-50ꯒꯤ ꯏꯁꯇꯤꯃꯦꯠꯇ ꯆꯪꯕꯅꯤ ꯃꯁꯤ ꯑꯩ ꯏꯊꯟꯇꯅꯗꯤ ꯀꯥꯏꯗꯤ ꯉꯝꯗꯣꯏꯅꯣ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯕꯅꯤ ꯑꯃꯁꯨꯡ ꯉꯝꯍꯜꯂꯤꯁꯦ ꯏꯁꯣꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯇꯧꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ
kanagumba amagi makhada hairaga kanagumba church stay pagi makhada tawjibani Yesu Christ stay pana tawhandibani haibase haijage mayam call laksinbani aduga matangi comment se mayam khanmai haibako khanmai praise the Lord haidun haibiri praise the Lord Ishur bu thagachari abemcha thokchom imphal dagi cancer naba nupi adu kamai tawkrage adugi ichana do aina ngasai akhoi banglatila haiba mafam du dai chanu pa han gai ga chatpani me koi thabak suri ba singi khusumal pina bagi dam chatpa matamda lambi da ichal na call tawre man hai oza ai huji pungpha fare ai chatle adugi magi akhoi prayer tawdringagi sorda haijidringagi mamangda magi mabukta jot kaino ma happy hai mayam kaino hai adugi maming do ado huji haptre adu su lauthokre aduna ozada ibungda hainingi haina I mayam phone tawrakpani ado magi number du su onthokkiba aduna anon call mayam gi marakta thangatpa ngamdabani ngasi thangalle ibung naba fare ani ibungda tamningi haduna pungpha fare aduna haibirei yam thagachari pungpha phabasu oisanu phattabadagi phanbiba ishorgini nahanbadi phattabadugagini haibase khoi mayam punamuna khangbaduni ishorna kaidongida nahande ishorna kaidongida wahande ekhoi miyobase matik chade haibase ishorna khangi ekhoi kanasu mapung phade haiba ishorna khangi poglakpadigi ekhoi pap tawraga lakpa ekhoini ishorna ekhoiga ekhoida maral thiba taragadi ekhoi kari oigidagi poglakpadagi papta taraga lakpa mayam taibang panbada hek tabaga imagi puknungdagi taibang panbada hek taba matamdagi kappaga laaba khoini kappaga laaba taibang pansi hek ubaga dum kappaba wabana thallaba karidagi lakhibagi paptagi punamuk lai mayam haibibdo aduna asigi maram aduna ishorna khangi aduna ishorna ekhoise kanbibani nungsibani mayam ishorna mi kalli adubu ishorna tabana mi hatoi nahali wahali adum khanbiro mayam thagachari aduga mathanggi comment sina khanlen porsangbam oza thabak phajana thabak phajana auramse aikhoina hinglingai ishorgi mingda amen amen yam thagachari oza adumakne khelen haibako khelen porsambam oza aduni ishorgi thabak aduni aina sumangda haijabado thabak makhal yami yumgi thabak sarkargi thabak mayam ko tongan ba thabak school gi thabak mayam amalai thabakse adubu ishorgi thabakse khwaidagi henna khwaidagi main priority de koi thamgadabani ishorgi thabak maramdi ishor natradi karisu oiramdre mayam karisu oiramdre ishor nataba matamda karisu oiramdre masak phajabasu karisu oiramdre laik laiksu haibasu ina kera khunbasu paisa yam paibasu karisu oiramdre swai launa mangamme adubu ishor haibase hingbadasu mathau tai sibadasu mathau tai aduna ni Jesu Kristana aidi alpha amasung omega ni haibase ahoba amasung aroibani haibase mayam aduna ishor se khwaidagi hena maruni mayam ishor gi thibiu dharma punamak loina respect tawgadabani mayam kanagumba dharma amada thina ngangbagi right ekhoi leite mayam aduna kanagumba da dharma punamak respect tawgadabani dharma punamak ki mi singbu ikai khumnagadabani miyoi ba habasi kai khumnagadabani adubu ishor gi nungsibado aduna khangadabani akoina thibagi mathau tai hangjabagi mathau tai mayam haiba ishor gi nungsiba phangakpa matamda fattabado afabado onthorakani mathanta onthorakani fattabado afabado onthorakani awabado nungaibado onthorakani akibado ingthabado onthorakani mayam mase ishor gi pangalni god ki pangalni ishor haibase punamak magi khutta leibani mana loina ohenbiba ngatani ishor manga nate ishor ama khatani ishor sum yamde ishor ama khatani mapa macha nupa amasung thawai asengba ahumak amatta oiba ishor Jesu Krista aibu uba mahakna aibu tharakpa ipabasu ure haiba aigi Jesu Krista mayam sini aigi mobile call se yam laksanbako aduga mathangi comment se daten yums ko yums dadenan aigi nupi su March date 12 ta Silchar Barak mission dagi mission gida isegi chatkani ojar singa
ꯏꯁꯩꯒꯤ ꯆꯠꯀꯅꯤ ꯑꯣꯖꯥꯁꯤꯡꯒ ꯃꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯣ ꯍꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯔꯒ ꯄꯨꯕꯤꯕ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯏꯄꯥꯒꯤ ꯊꯧꯒꯜꯗ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯀꯟꯕꯤꯕꯗ ꯄꯥꯝꯕ ꯏꯄꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯠꯇ ꯑꯣꯏꯍꯟꯕꯤꯕ ꯏꯄꯥ ꯅꯨꯡꯁꯤꯕꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯕꯨꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯇꯥꯡꯈꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯃꯥꯁꯤꯡꯅ ꯐꯣꯟ ꯇꯧꯕꯤꯔꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯌꯥꯝ ꯏꯁꯣꯔꯗꯣ ꯊꯃꯣꯏꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯍꯟꯕ ꯃꯔꯤꯁꯤꯗꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯋꯥꯔꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯌꯥꯎꯗꯕ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯄꯥꯔꯐꯦꯛ ꯑꯣꯏꯗꯕꯅꯤ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯌꯥꯎꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯗꯕꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯕꯅꯤ ꯐꯦꯁꯕꯨꯛꯇ ꯊꯥꯕ ꯃꯇꯝꯗ ꯅꯨꯡꯁꯤꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯄꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯉꯤꯗꯣ ꯖꯤꯁꯨꯒꯤ ꯃꯤꯡ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏ ꯑꯩꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯖꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤꯕꯁꯤ ꯖꯤꯁꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯎꯕꯗ ꯑꯩꯅ ꯄꯤ ꯇꯥꯔꯤꯁꯤ ꯖꯤꯁꯨꯅ ꯇꯥꯍꯟꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯨꯡꯗ ꯂꯣꯏꯅꯕꯒꯤ ꯃꯔꯝꯅꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯐꯕ ꯊꯕꯛ ꯇꯧꯍꯟꯕꯤꯔꯤꯕ ꯑꯩꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯔꯤꯕ ꯏꯁꯣꯔꯅ ꯄꯥꯝꯕꯤꯕ ꯊꯕꯛ ꯇꯧꯍꯟꯕꯤꯔꯤꯕ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯤꯕ ꯑꯩꯕꯨ ꯁꯦꯟꯕꯤꯔꯤꯕ ꯏꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩ ꯀꯨꯏꯅ ꯍꯤꯡꯁꯨ ꯍꯤꯡꯉꯣꯏ ꯑꯩ ꯀꯨꯏꯅꯁꯨ ꯊꯧꯒꯜ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯇꯪꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯛꯑꯝꯕ ꯙꯔꯃꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯀꯅꯥꯅ ꯇꯥꯍꯟꯕꯅꯣ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯩꯇꯥꯟꯅ ꯇꯥꯍꯟꯕꯅꯦ ꯀꯔꯤꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯁꯩꯇꯥꯟ ꯍꯥꯏꯕꯗꯤ ꯅꯣꯔꯣꯛꯇ ꯄꯨꯊꯕ ꯄꯥꯝꯕ ꯍꯦꯜꯗ ꯇꯥꯍꯟꯕ ꯄꯥꯝꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯄꯥꯝꯕ ꯁꯤꯕ ꯂꯣꯏꯔꯒ ꯍꯥꯏꯔꯤꯕ ꯐꯠꯇꯕꯒꯤ ꯃꯀꯣꯛ ꯑꯗꯨꯅꯅꯦ ꯃꯤꯑꯣꯏꯕꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯒꯗꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯁꯦ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯤꯅ ꯉꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯎꯒꯤ ꯍꯥꯏꯅ ꯈꯜꯂꯦꯗꯅ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯁꯨ ꯅꯩꯅꯕꯤꯌꯨ ꯑꯗꯨꯅ ꯍꯪꯕꯤꯌꯨ ꯊꯤꯕꯤꯌꯨ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯎꯒꯤꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯎ ꯀꯌꯥ ꯈꯔ ꯂꯩꯒꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯍꯥꯎ ꯀꯌꯥꯝ ꯂꯩꯒꯦ ꯋꯥꯔꯜꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯝꯕꯔ 1 ꯑꯣꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯍꯥꯎ ꯉꯥꯛꯇꯔꯥ ꯑꯗꯣ ꯍꯪꯕꯤꯌꯨꯕ ꯑꯗꯣꯝꯗ ꯋꯥꯍꯪꯁꯦ ꯑꯩꯅ ꯍꯪꯖꯈꯤꯕꯅꯤ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕꯗꯨ ꯈꯛꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗꯨ ꯈꯛꯇ ꯍꯥꯎꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯅ ꯍꯥꯎ ꯈꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯇꯪ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯝꯇ ꯂꯩꯇꯕꯅꯤ ꯑꯗꯨꯗꯤ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯎꯔ ꯅꯠꯇꯦ ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯛꯑꯝꯕ ꯙꯔꯃꯔ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯪꯒ꯭ꯔꯦꯖꯅ ꯁꯟꯗꯣꯛꯑꯝꯕ ꯙꯔꯃ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅ ꯁꯟꯗꯣꯛꯏꯕ ꯃꯥꯒ ꯍꯦꯛ ꯂꯣꯏꯅꯔꯝꯕ ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯌꯦꯡꯕꯤꯌꯨ ꯒꯨꯔꯨ ꯅꯪꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯕ ꯐꯥꯎꯕꯗ ꯑꯩꯅ ꯍꯤꯡꯒꯠꯀꯅꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯪꯒꯤ ꯈꯨꯠ ꯑꯍꯣꯕꯗ ꯌꯣꯠꯄꯤꯅ ꯌꯩꯈꯤꯕꯒꯤ ꯈꯨꯠ ꯑꯍꯣꯕꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯡꯖꯤꯜꯂꯒ ꯑꯩꯅ ꯌꯦꯡꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯖꯔꯣꯏ ꯍꯥꯏꯈꯤꯕ ꯊꯣꯃꯥꯁꯇꯨꯅꯦꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯣꯃꯥꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯔꯕ ꯐꯥꯎꯕ ꯊꯥꯖꯗꯦ ꯌꯦꯡꯉꯣ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯎꯗꯅ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯍꯥꯏꯕꯤꯔꯝꯃꯤ ꯊꯣꯃꯥꯁꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯨꯠ ꯑꯍꯣꯕꯗ ꯅꯝꯁꯤꯜꯂ ꯌꯦꯡꯕꯗꯒꯤꯗꯤ ꯃꯥ ꯀꯞꯄꯦꯕ ꯑꯗꯨꯒ ꯃꯁꯤꯗꯤ ꯅꯍꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯣꯃꯥꯁꯇꯣ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤꯗ ꯁꯥꯎꯠ ꯀꯦꯔꯦꯂꯥꯗ ꯂꯥꯛꯈꯤꯕꯅꯤ ꯑꯍꯥꯟꯕ ꯁꯃꯨꯗ꯭ꯔ ꯂꯝꯕꯤꯗꯒꯤ ꯂꯥꯛꯄꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯌꯥꯝ ꯂꯥꯞꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯄꯥꯎ ꯄꯨꯔꯒ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇꯅ ꯊꯣꯃꯥꯁꯅ ꯂꯥꯛꯏꯗꯣ ꯄꯩꯁꯥ ꯆꯥꯅꯕꯒꯤꯔꯣ ꯅꯠꯇꯦ ꯈꯪꯉꯒ ꯂꯥꯛꯈ꯭ꯔꯦ ꯃꯥꯗꯤ ꯏꯁꯣꯔ ꯎꯔꯒ ꯂꯥꯛꯈ꯭ꯔꯦ ꯁꯤꯔꯒ ꯐꯨꯝꯃꯒ ꯍꯤꯡꯒꯠꯄ ꯀꯅꯥ ꯂꯩ ꯍꯤꯡꯒꯠꯄ ꯑꯩꯈꯣꯏꯅ ꯎꯅꯗꯦ ꯍꯥꯏꯅ ꯂꯩꯇ ꯃꯥꯜꯂꯦ ꯑꯣꯏꯊꯣꯛꯇ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯎꯕꯁꯤꯇ ꯉꯥꯡꯉꯤ ꯑꯩꯈꯣꯏꯅ ꯇꯥꯕꯁꯤꯇꯃꯛ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯎꯗꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯗꯨꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯍꯤꯡꯒꯠꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯉꯝꯒꯅꯤ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯉꯝꯒꯅꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗ ꯂꯩꯕ꯭ꯔꯥ ꯂꯩ ꯃꯥꯗꯤ ꯂꯩ ꯃꯤꯑꯣꯏꯕꯅ ꯈꯔꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔ ꯊꯥꯖꯗꯦ ꯁꯥꯏꯟꯁ ꯊꯥꯖꯩ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔ ꯂꯩꯇꯦ ꯁꯥꯏꯟꯁ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯁꯥꯏꯟꯁ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯒꯦ ꯁꯥꯏꯟꯁ ꯍꯥꯏꯔꯤꯕ ꯋꯥꯔꯗꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯒꯦ ꯁꯥꯏꯟꯁꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯣ ꯃꯤꯑꯣꯏꯕꯅ ꯄꯨꯊꯣꯛꯈꯤꯕꯅꯦꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯃꯤꯑꯣꯏꯕ ꯑꯃ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯅꯤꯁꯨꯕ ꯂꯩꯔꯛꯄ ꯌꯥꯔꯣꯏ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯆꯥ ꯄꯣꯛꯄ ꯌꯥꯔꯣꯏ ꯑꯍꯥꯟꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯑꯍꯥꯟꯕ ꯅꯨꯄꯥꯁꯦ ꯑꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯑꯃ ꯂꯩ
ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃꯈꯛ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯃꯛꯀꯤ ꯃꯤꯇꯧ ꯂꯧꯔꯒ ꯂꯩꯕꯥꯛꯀꯤ ꯎꯐꯨꯜꯗꯒꯤ ꯃꯤ ꯑꯃ ꯁꯦꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯅ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯄꯨꯛꯂꯣꯞꯇꯒꯤ ꯁꯔꯨ ꯑꯃ ꯂꯧꯊꯣꯛꯑꯒ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯂꯩꯍꯟꯈꯤꯕꯅꯤ ꯃꯌꯥꯝ ꯃꯀꯣꯛ ꯂꯩꯇꯅ ꯃꯇꯣꯟ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯄꯣꯛꯄ ꯏꯄꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯂꯩꯔꯣꯏ ꯏꯄꯥ ꯄꯣꯛꯄ ꯏꯄꯨ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯏꯄꯥ ꯂꯩꯔꯣꯏ ꯏꯄꯨ ꯄꯣꯛꯄ ꯏꯕꯨꯙꯧ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯏꯄꯨ ꯂꯩꯔꯣꯏ ꯏꯕꯨꯙꯧꯗꯨꯒꯤ ꯄꯣꯛꯄ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯍꯥꯏꯅ ꯃꯀꯣꯛ ꯑꯃꯈꯛ ꯂꯩꯕꯗꯨꯅꯦꯕ ꯃꯀꯣꯛ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯖꯥꯠꯁꯦ ꯀꯣ ꯃꯌꯥꯝ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯁꯥꯏꯟꯁ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯍꯥꯟꯕꯗ ꯃꯤꯁꯦ ꯀꯅꯥꯅ ꯁꯦꯝꯃꯛꯄꯅꯣ ꯍꯥꯏꯕꯁꯤꯃꯈꯛ ꯑꯩꯈꯣꯏꯅ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯔꯦꯕ ꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤꯗ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯊꯪꯗ ꯀꯤꯝ ꯎꯗꯤ ꯍꯥꯏꯕꯀꯣ we are all one in Christ bro God bless all ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯂꯦꯂꯨꯌꯥ praise the Lord ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯗꯤ ꯀꯤꯝ ꯎꯗꯤ ꯍꯥꯏꯕꯀꯣ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯒꯠꯂꯛꯄꯅꯤ ꯑꯗꯨꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯕꯨꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯃꯔꯤꯡꯒꯤ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯞ ꯃꯌꯥꯝ ꯆꯤꯔꯨ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯈꯪꯖꯗꯕ ꯑꯩꯗꯤ ꯑꯁꯥꯝꯗ ꯂꯩꯖꯕꯅꯤꯅ ꯌꯥꯝ ꯈꯪꯖꯗꯦ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯅ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯁꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯑꯃ ꯐꯥꯎ ꯂꯩꯔꯝꯗꯦ ꯃꯩꯇꯩꯗꯁꯨ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯈꯪꯅꯍꯟꯕꯤꯕꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯆꯦꯜꯁꯤꯡꯅ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯅ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯁꯨ ꯑꯣꯏꯔꯛꯀꯅꯤ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯛꯀꯅꯤ ꯌꯦꯛꯅꯕꯁꯨ ꯀꯣꯛꯄꯤꯕ ꯉꯝꯃꯛꯀꯅꯤ ꯀꯣ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯖꯤꯁꯨꯅ ꯍꯥꯏꯗꯕ ꯋꯥꯍꯩ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯎꯅ ꯃꯤꯠ ꯎꯏꯁꯜꯂꯒ ꯂꯩꯕꯁꯤ ꯌꯥꯗꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯁꯥꯡꯕꯤ ꯆꯅꯨ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯁꯥꯡꯕꯤ ꯆꯅꯨ ꯔꯥꯖꯨ ꯇꯈꯦꯜꯂꯝꯕꯝ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔꯗ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯄꯥꯎꯅꯤ ꯄꯥꯎꯔꯦ ꯀꯣ ꯄꯥꯎꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯥꯃꯩ ꯀꯃꯩꯀꯣ ꯕ꯭ꯔꯣ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯍꯥꯂꯦꯂꯨꯌꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦꯜꯁꯤꯡ ꯊꯥꯖꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯕꯨꯁꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯎꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣꯝꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯎꯔꯝꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯗꯤ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯃꯤꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯍꯥꯠꯇꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯛꯄ ꯃꯇꯝꯗ ꯂꯩꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯒꯥꯄꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯃꯤꯡ ꯑꯒꯥꯄꯦ ꯍꯥꯏꯅ ꯀꯧꯏ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯤ ꯃꯄꯥꯜ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯐꯩ ꯍꯥꯏꯕ ꯈꯛꯇ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯕ ꯐꯠꯇꯦ ꯍꯥꯏꯔꯒꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤꯉꯩ ꯀꯣꯛꯄꯤꯕ ꯉꯝꯕ ꯑꯒꯥꯄꯦ ꯅꯨꯡꯁꯤꯕꯗꯣ ꯏꯁꯣꯔꯅ ꯅꯨꯡꯁꯤꯈꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤ ꯏꯄꯥꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯅꯤ ꯑꯗꯨꯒ ꯀꯤꯂꯔ ꯍꯥꯏꯕꯀꯣ ꯀꯤꯂꯔ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯖꯕꯤꯌꯨ ꯈꯔ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯔꯣꯖꯦꯁ ꯁꯤꯡ ꯑꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯔꯣꯖꯦꯁ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯖꯣꯏ ꯀꯨꯃꯥꯔ ꯇꯈꯦꯜꯂꯝꯕꯝ ꯑꯣꯖꯥ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯈꯤꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯅ ꯋꯥꯠꯇꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯅ ꯈꯪꯇꯠ ꯇꯠꯂꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤ ꯃꯁꯤꯕꯨ ꯀꯔꯤꯅ ꯑꯣꯏꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯦꯌꯔ ꯈꯔ ꯇꯧꯕꯤꯔꯛꯎꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ
ase akhoi taibang panbada leiba matamda oja akhoi awaba haibasi leitaba yade oja langtaknaba awaba haibasi leitaba yade maramdi awaba leitragadi akhoi nungaiba khangoi oja ko aduna akhoi awaba leirakpa matamda nungaibasu khangi adugo taibang panbase awa nungaini awa nungai se ani loinaraga chattoini adubo akhoi awaba matamdasu nungaiba ngambagi pangal aduni ishorna pibiribase ko mayam awaba matam anaba matamdasu ipada haijaraga phanba ngamba kokchaba ngamba ai narakpa matamdasu aigidamakta ipa lei haraga thagatchaba ngamapasini oja ko aduna akhoi taibang panbada leibagi maramdi mase akhoi asengba yum nate akhoi ngasi taibang panbada leiraga su Jesu Christ thajabagi maruoiba maramdi akhoi sarga gidamaktani heaven gidamaktani mafamdudadi Jisuna haibado mittegi pi tararoi amuk hana kappa waba setnaba khainaba leiraroi ishorgi matik mangala yomagani numit thagi kanaba leiraroi akhoi setna khraba ima ipa chilina punamak unaraga leigani oja amra akhoi asengba yumdi heaven dani sarga dani taibang panbada akhoi ipa gi thogol tawwa lakpani ipa gi thabak suba lakpani akhoi awaba matamda Jesu Christ da haibiu ipa ishor ai wai ipa ai nai aduna haibiu aigi anabasi ipa nangonda sinajari aigi awabasi ipa nangonda sinajari ipa lauthokpiu haina haibiu ipa da haibugumna akhoi hek mit mamangda leiba ipa da haibugumna haibiu soidana answer pirakpani mayam hoi khudak pirakta yai adubu khudak pirakte haiduna so akhoi langtaknaba yade nongma natraga nongmadi adomna Jisugi mingda prayer tawbagi answer soidana pirakani adubu ipa gi aningbagi matungina pirakani maramdi akhoi ipa di charangnabagi ishor nate akhoi ishor se ing tapa pukchel tappa ishor ne ba dunani nekhoi potpu aingonda thongjelu amasung nekhoi potpu punama aingon akhoi awa polum aingon thongjelu aigi potpu na thak thonggalu maramdi aidi pukning tappi amasung thamoida nolui haibado aidi pukning tappi Jesu Christ se thamoida nolui mayam Jesu Christa ing thabagi jubraj hai se yimbiu mayam ing thabagi jubraj haiba wahai sibu nungsidro ing thabagi jubraj akan bagi jubraj hai mayam lei mi hatokpa ngambagi jubraj mayam lei adubu ing thabagi jubraj mayam yam nungsibani Jesu Christ gi nungsiba khangkhragadi haiba misaktuna ne matumina leiba ngamoiba Jesu Christ na hai aidi ahing bai singi ifutni aigi ifutki sing thakkiba mahakado khaurang laroi mayam aduga areiba mangonda hena pibigani sigi wahai si jamna nungsiba yam bible gi wahai ni areiba mangonda hena pibigani haisi kaino mayam areiba mangonda hena pibigani haisi engonda lupa karor leiraga hena karor pirakani haibanate adomse kanano haiba khangbiwo adomse kanano adomse ishor gi machani adomna Jesu Christ bu thajaba matamda Bible da hai Johan da nangna Jesu bu thajaba matamda taibang malem lai sembiu mapuda ipa haina kaujaba fangi ipa haina kaubagi ayaba Jesu na pibagi maramdi Yahoba ipa na khoidai chanupa amasung chanupi haina kawe ishor gi macha se adomse lairabani haina khanbibra natraga adomse ekhoise adomse ya adomse mina khulli ina khunba matamda adomna kaidorakani ina khullaga kanjus oiba misulei paisa yamna pairaga hena hengatnaba bank balance tanaba misulei adubo akhoi bank balance se taibang panbada nate sargada tanmane akhoi bank balance se sargada lan pasinmane matau karamna sargada lan paigadabano haiba matamda migi mamitta tariba pi taithokpiu ja sing chil nau chil sing paisa yamna pangbana ishona haraubana te adom ningsingbiu Jesu Christ na ningna sangda paisa katpa matamda lukhrabi amna sel mayek amaka katpada mayamna di nokna bibani adubu lukhrabi duna kalaido magi leijaba punama katlabani Jesu Christ na kari hai nupi asina khwaidagi hena katle mayamna di mekhogi hendok padokna leibadagi katpani adubu nupi sina di magi leijaba punama pire mayam Jesu Christ na su pamdra nangondagi nijaba mangonda piu haibani nangondagi laujaningba mangonda pibiu haibani mayam se ishorna pamba aibu udana thajariba mikhoi adu yaifabani akhoi ngasi tawjaribase se kanada haikibano Thomas da haikibani Jesu Christ na Thomas na Jesu bu ure hingalaba phagu thajadaba Thomas nangna aibu una thajade adubu aibu udana thajariba mahakadu yaifabani yengbi akhoi gi thajabase kayagi wangna ishorna khanbige adu iba taragadi mayam adomse yamna ishorna yamna value oina khanleba adomse yamna atangmani adomse mayamna di yengbiu siduna fomduna hingatpa akhoi nungsiba ipa Jesu Christ da ngangbibani ngangbi natra mayam ngangbi adubu adomna di thagalle adomna di Jesu Christ bu thagachai karigi thagaloi dagi mayam mina thagalu hairaga thagatpara natte paisa pirakpadagi thagatpara natte
ꯀꯔꯤꯒꯤ ꯊꯥꯒꯠꯄꯅꯣ ꯑꯩꯈꯣꯏꯅ ꯈꯪꯖꯔꯒ ꯊꯥꯒꯠꯄꯅꯤ ꯎꯖꯔꯒ ꯊꯥꯒꯠꯄꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯟ ꯑꯃꯐꯥꯎ ꯁꯣꯛꯅꯔꯝꯗꯦ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯇꯩ ꯌꯦꯡꯕꯤꯌꯨ ꯑꯇꯩ ꯀꯝꯄꯦꯌꯔ ꯇꯧꯕꯤꯌꯨ ꯑꯇꯩ ꯍꯥꯏꯕꯁꯤꯒ ꯑꯗꯣꯝꯅ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯙꯔꯃꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯁꯤꯡ ꯂꯥꯟ ꯀꯌꯥꯔꯛ ꯇꯧꯅꯈꯤ ꯑꯗꯨꯝ ꯒꯨꯒꯜ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤꯗ ꯂꯥꯜ 42 ꯁꯣꯛꯅꯈꯤꯕ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯃꯥꯅ ꯙꯔꯃ ꯁꯟꯗꯣꯛꯄ ꯙꯔꯃ ꯁꯟꯗꯣꯛꯑꯒ ꯃꯤ ꯍꯥꯠꯀꯅꯨ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯕ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯟ ꯁꯣꯛꯅꯔꯒ ꯃꯤ ꯃꯌꯥꯝ ꯍꯥꯠꯇꯣꯛꯑꯝꯕ ꯌꯦꯡꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤ ꯍꯥꯠꯂꯝꯕ꯭ꯔꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯄꯤ ꯊꯤꯔꯝꯕ꯭ꯔꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯄꯤ ꯀꯣꯏꯅꯔꯝꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯃꯆꯥꯅ ꯂꯥꯛꯑꯒ ꯀꯩꯗꯧꯔꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯒꯨꯝꯅ ꯂꯩꯈꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤꯗꯃꯛꯇ ꯌꯤꯁꯨꯅ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯅꯕꯒꯤꯅꯤ ꯑꯩꯒꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯆꯅꯕꯒꯤꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯤꯡꯒꯠꯄꯒꯨꯝꯅ ꯊꯥꯖꯕ ꯑꯩꯈꯣꯏ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯦꯚꯦꯟꯗ ꯆꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯔꯒ ꯅꯨꯃꯤꯠ 6ꯅꯤ ꯃꯐꯝꯗ ꯐꯨꯝꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ 6ꯅꯤ ꯃꯥꯅ ꯃꯐꯝꯗ ꯐꯨꯝꯈꯤꯕꯗꯣ ꯍꯦꯜ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇꯣ ꯍꯦꯜ ꯍꯥꯏꯔꯤꯕ ꯍꯦꯜꯗꯣ ꯑꯗꯨꯒꯤ ꯆꯩꯅꯥ ꯃꯥꯅ ꯈꯥꯡꯈ꯭ꯔꯕꯅꯤ ꯀꯅꯥꯒꯤꯗꯃꯛꯇ ꯌꯤꯁꯨ ꯄꯥꯞ ꯆꯦꯟꯕ꯭ꯔꯥ ꯆꯦꯟꯗꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯅꯣꯔꯣꯛ ꯈꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯥꯡꯉꯔꯣꯏ ꯍꯦꯚꯦꯟꯒꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯦꯚꯦꯟꯒꯤ ꯃꯌꯥꯝꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯦ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯂꯣꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯃꯥ ꯃꯤꯒꯤ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯒꯤ ꯅꯠꯇꯦ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯁꯤꯗꯤ ꯏꯁꯣꯔꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯤꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯗꯦ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯁꯦ ꯂꯩꯕꯥꯛ ꯑꯃꯈꯛꯇꯪ ꯋꯥꯌꯦꯟꯗꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯋꯥꯌꯦꯟꯒꯗꯧꯔꯤꯕꯅꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯐ꯭ꯌꯨꯆꯔꯅꯤ ꯃꯌꯥꯝ ꯃꯍꯥꯛ ꯊꯥꯖꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯐꯪꯉꯤ ꯉꯥꯎꯔꯝꯕ ꯃꯤ ꯐꯔꯛꯏ ꯑꯅꯥꯕ ꯃꯤ ꯑꯅꯥꯕ ꯐꯔꯛꯏ ꯂꯥꯏꯔꯔꯝꯕ ꯃꯤ ꯏꯅꯥꯛ ꯈꯨꯜꯂꯛꯏ ꯀꯔꯤꯒꯤ ꯈꯨꯜꯂꯛꯏ ꯏꯁꯣꯔꯒꯤ ꯃꯆꯥꯅ ꯄꯤꯇꯠ ꯄꯥꯇꯠꯄꯒꯨꯝꯅ ꯕꯤꯈꯥꯅꯤꯒꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯜꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯖꯤꯖꯁꯀꯤ ꯅꯥꯝ ꯄꯦ ꯗꯦ ꯍꯥꯏꯕ ꯌꯥꯎꯕ꯭ꯔꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯕꯤꯈꯥ ꯈꯤꯇꯪ ꯍꯥꯞꯄꯤꯔꯝꯃꯣ ꯍꯥꯏꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯖꯤꯁꯨꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯤꯇꯠ ꯄꯥꯇꯠꯄꯒꯨꯝꯅ ꯊꯅꯝꯂꯣꯏ ꯂꯩꯖꯗꯕꯒꯨꯝꯅ ꯕꯤꯈꯥ ꯅꯤꯔꯒ ꯆꯥꯕ ꯑꯃꯒꯨꯝꯕ ꯊꯅꯝꯂꯣꯏ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯝꯃꯝꯂꯣꯏ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩ ꯑꯩꯒꯤ ꯅꯨꯡꯗ ꯂꯩ ꯃꯌꯥꯝ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯏꯄꯥꯒꯤꯅꯤ ꯑꯩꯗꯤ ꯏꯄꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯤꯡꯉꯁꯨ ꯏꯄꯥꯒꯤ ꯁꯤꯔꯁꯨ ꯏꯄꯥꯒꯤꯅꯤ ꯃꯔꯝꯗꯤ ꯏꯄꯥꯅ ꯑꯩꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯏꯅ ꯑꯩꯕꯨ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯣꯛꯄꯤꯔꯤ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯁꯅꯨ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯄꯨꯟꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯈꯪꯉꯤ ꯑꯩ ꯁꯤꯔꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯍꯟꯕꯤꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯉꯥꯡꯉꯤꯕ ꯋꯥꯍꯩꯁꯦ ꯉꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯑꯩꯕꯨ ꯊꯝꯕꯤꯕꯅꯤ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯡꯇꯛꯅꯔꯤꯕꯅꯣ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯁꯣꯔꯅꯤꯅꯦ ꯏꯃꯥꯅꯨꯑꯦꯜꯅꯤ ꯃꯍꯥꯛꯇꯤ ꯊꯥꯗꯣꯛꯄꯤꯔꯣꯏ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕꯤꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯤꯟꯕꯅꯤ ꯍꯥꯏꯗ꯭ꯔꯥ ꯌꯥꯎꯁꯦꯟꯕ ꯃꯄꯨ ꯅꯠꯇꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯀꯩꯁꯥꯜ ꯂꯥꯛꯄ ꯎꯔꯒ ꯆꯦꯟꯈꯤ ꯑꯃꯁꯨꯡ ꯀꯩꯁꯥꯜ ꯑꯗꯨꯅ ꯌꯥꯎꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯐꯥꯏ ꯑꯃꯁꯨꯡ ꯆꯩꯈꯥꯏ ꯃꯤ ꯑꯗꯨ ꯑꯅꯦꯛꯄ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯌꯥꯎꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯈꯟꯕꯤꯗꯦ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯤꯟꯕꯗꯨꯅꯤ ꯑꯐꯕ ꯌꯥꯎꯁꯤꯟꯕ ꯑꯗꯨꯅ ꯌꯥꯎꯁꯤꯟꯕꯁꯤꯡꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯩꯇꯥꯟꯅ ꯅꯣꯔꯣꯛꯇ ꯄꯨꯊꯒꯗꯕꯗꯒꯤ ꯀꯩꯁꯥꯜꯅ ꯌꯥꯎ ꯂꯥꯛꯑꯒ ꯍꯥꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯇ ꯄꯨꯊꯕꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕꯅꯤ ꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯕ꯭ꯔꯣ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯈꯤꯕꯗꯣ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯅꯥꯎ ꯄꯥꯕꯨꯡꯁꯤꯡ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯄꯥꯎꯅꯤ ꯄꯥꯎꯔꯤꯌꯥ ꯀꯣ ꯐꯥꯁꯇꯤꯡ ꯊꯝꯗ꯭ꯔꯗꯤ ꯐꯥꯁꯇꯤꯡ ꯊꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯍꯦꯛ ꯑꯋꯥꯕ ꯅꯪꯉꯤ ꯀꯔꯤꯒꯤꯅꯣꯁꯦ ꯐꯥꯁꯇꯤꯡ ꯐꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯍꯦꯛ ꯑꯋꯥꯕ ꯅꯪꯉꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯊꯥꯒꯠꯄꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯑꯗꯣꯝꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯣ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯐꯥꯁꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯉꯝꯃꯒꯗꯤ ꯇꯧꯕꯤꯌꯨ ꯉꯝꯃꯒꯗꯤ ꯇꯧꯕꯤꯌꯨꯀꯣ ꯐꯥꯁꯇꯤꯡ ꯇꯧꯕ ꯐꯩ ꯑꯗꯨꯕꯨ ꯐꯥꯁꯇꯤꯡ ꯇꯧꯕ ꯉꯝꯗꯕꯁꯤꯡꯗꯁꯨ ꯏꯁꯣꯔꯅ ꯍꯥꯏ ꯂꯥꯡꯇꯛꯅꯒꯅꯨ
ꯆꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯆꯥꯗꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯗꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯆꯥꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯆꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯟꯊꯅ ꯌꯦꯡꯕꯁꯨ ꯌꯥꯗꯦ ꯆꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯆꯥꯏ ꯆꯥꯛ ꯆꯔꯥ ꯍꯦꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯤꯅꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯕꯗꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯂꯃꯥꯂꯨ ꯃꯔꯤꯡꯃꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅꯕ ꯁꯣꯏꯗꯅ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯀꯥꯡꯃꯩ ꯃꯣꯔꯅꯤꯡꯗꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨ ꯇꯦꯛꯇꯅ ꯀꯥꯏꯗꯅ ꯏꯚꯤꯅꯤꯡ ꯐꯥꯎꯕ ꯆꯤꯡꯕꯤꯔꯛꯄꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨ ꯑꯣꯖꯥꯒꯤ ꯄ꯭ꯔꯥꯊꯅꯥ ꯃꯄꯥꯟꯅꯅꯤ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯑꯃꯦꯟ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯁꯤꯡ ꯅꯣꯡꯃ ꯑꯩ ꯃꯅꯤꯄꯨꯔꯗ ꯏꯁꯣꯔꯅ ꯊꯥꯕꯤꯔꯒꯗꯤ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯐꯣꯟꯗ ꯎꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯖꯦꯁ ꯑꯣꯖꯥ ꯅꯣꯍꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤꯁꯨꯀꯣ ꯑꯣꯖꯥꯁꯤꯡ ꯏꯃꯥꯁꯤꯡ ꯌꯥꯝ ꯂꯩ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯒꯤ ꯆꯔꯆꯇꯁꯨ ꯂꯥꯛꯑꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇꯒꯤ ꯑꯣꯖꯥ ꯑꯃꯅꯗꯤ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯩ ꯑꯣꯖꯥꯅ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯐꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯂꯥꯛꯆꯒꯦ ꯑꯩ ꯃꯅꯤꯄꯨꯔꯁꯤ ꯂꯥꯛꯆꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯏꯄꯥꯅ ꯊꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯌꯥꯝꯅꯁꯨ ꯂꯥꯛꯅꯤꯡꯉꯤ ꯂꯥꯛꯎ ꯍꯥꯏꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯌꯥꯝ ꯌꯥꯝꯃꯤ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕꯒꯤ ꯏꯁꯩ ꯁꯛꯑꯒ ꯑꯍꯥꯎꯕ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯃꯤꯟꯅꯕꯗꯨ ꯄꯥꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯔꯒ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯄꯨꯔꯒ ꯒꯥꯔꯤ ꯑꯃ ꯀꯥꯔ ꯑꯃ ꯔꯤꯖꯥꯞ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯅꯕꯒꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯗꯣꯅꯤꯀꯥ ꯆꯅꯨ ꯃꯅꯤꯄꯨꯔ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯂꯦꯂꯨꯌꯥ ꯗꯣꯅꯤꯀꯥ ꯆꯅꯨ ꯏꯁꯣꯔꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯊꯥꯖꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯄꯅꯤ ꯆꯍꯤ 12 ꯆꯨꯞꯅ ꯏ ꯇꯥꯔꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯕꯗ ꯃꯥꯒꯤ ꯏ ꯇꯥꯕ ꯐꯒꯅꯤ ꯈꯟꯕꯗꯣ ꯃꯉꯣꯟꯗ ꯑꯣꯏꯊꯣꯛꯈꯤ ꯂꯥꯟꯃꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯣ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯟꯃꯤꯗꯨꯅ ꯑꯩꯁꯨ ꯂꯥꯟꯃꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯐꯔꯦꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯩꯒꯤ ꯅ꯭ꯌꯥꯏꯗꯨ ꯐꯒꯅꯤ ꯍꯥꯏꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯒꯨꯝꯅ ꯍꯥꯏꯗꯨꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯣꯔꯅ ꯐꯖꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯐꯈꯤꯕꯗꯣ ꯑꯗꯨꯒ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯪꯉꯤ ꯑꯩꯅ ꯅꯪꯕꯨ ꯐꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯐꯍꯟꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯅꯧꯅ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯕꯣꯛ ꯑꯃꯒꯤ ꯌꯨꯝ ꯁꯥꯔꯤ ꯌꯨꯝꯗꯨꯒ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯉꯥꯔꯤ ꯇꯣꯉꯥ ꯀꯔꯤ ꯂꯧꯒꯗꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗꯨꯒꯤꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯂꯣꯏꯔꯅꯤ ꯑꯩ ꯂꯣꯏꯕꯒ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯔ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯩꯅꯕꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯅꯕꯒꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯅꯥ ꯏꯆꯟꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯁꯨ ꯑꯩꯅ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯅꯧꯅ ꯂꯥꯛꯄꯤꯔꯒꯗꯤ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯃꯣই ꯈꯔ ꯆꯥꯎꯅ ꯑꯩꯅ ꯄꯥꯡꯖꯕꯁꯨ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯍꯟꯗꯛ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯌꯥꯝꯃꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯃꯔꯨꯑꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯄꯣꯛꯄꯤꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯂꯃꯥꯂꯨ ꯃꯔꯤꯡꯃꯩ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯃꯤꯠ ꯎꯁꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯃꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯄꯥ ꯅꯪꯕꯨ ꯊꯥꯖꯈ꯭ꯔꯕꯁꯤꯡ ꯄꯨꯝꯅꯃꯛꯇ ꯄꯥꯡꯒꯜ ꯍꯥꯞꯆꯔꯦ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯄꯥꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯁꯣꯔꯅꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕ ꯐꯠꯇꯕꯒꯤ ꯑꯗꯨꯑꯣꯏꯗꯤ ꯑꯀꯤꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯑꯀꯤꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯏꯄꯥ ꯏꯁꯣꯔ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯕ ꯑꯣꯏꯁꯅꯨ
jadu mantargi thabak topsanba hekap jekapki phattaba thawaigi pangal punamak Nazaretki Prabhu Jisuna khongkhada thamkibagumna Nazaretki Prabhu Jisugi mingda phattabagi pangal punamak thokibo isanu Prabhu Jisuna lokthokpibo isanu adomgi anaba kokpo isanu adom Jisuna yam nungsi adomgi damakta Jisu Krista hojiksu leiri aduga adomgi damakta sargada ipag yethangma nakanda famduna haijaduna leiribani aduga kanagumba masigi live asida Jisu Krista bu yadaba thajadaba sauba natragasu lausandaba yengbiba taragasu Jisuna adom bu yam nungsi adom nadi sawi adubu Jisu Krista nadi chanupa ichanupi haina kaubani kanabu sumana inthokte mayam adom gi damakta sumana sikibani pastor phuramba ina karigi damakta no ina Jisu Krista haina ipa haina haijaribase magi nungsiba urakpa matamda asuki matik heli mayam nungsibana phattabadagi kanbani hatokpadagi kanbibana kanbiba kanagino ishorgini hatokpa shaitan-gini adoi taragadi yengbiu Jisuna adombu kanbibani Jisuna anabak phali asiba hingathalli adugumna adombusu adomna norokki dauna tagadabagi yauna kanbikrabani hariba Jisuna adombu yam nungsi adombutang kanbiu madi dharma hongdokhanba lakpa nate aikoibu atopa jati onthokanba lakpa nate aikoigi fajakraba inat tonghananba lakpa nate amuktang yengbiu adomna waraba matamda paisa leitraba matamda adomna hingaroi haina khalakpa taragadi amuktang yengbiu kanana kanbigadage haina khalakani matamduda adomgi thawaise yam nungsirakani matamduda adomna Jisu Krista khangani maramaduna Jisu Krista gi nungsibana adombu sokpibo isanu yengbiriba mayam punamakpu isona loina bibo isanu aduga aigu aina semjariba ipana semanbiriba kanbibo mapugi channel ase aikhoi mayam gini kaubiganu adomgi maming adomgi laifam Jisu Krista na khangi adomna mateng pangbirakpa adomna prayer tobirakpa Jisu Krista na kaidongida kauroi aina adomgi mateng na ina ngamjaribani aina haijaribani ngamsu ngamanbiribani maramaduna adomgi mana chawi Jisu Krista ipana hen adombu loina bibo isanu chilina oi chel mayam ama pibibo isanu aikhoi ipagi thawal hena chauna paksana tawba ngambo isanu mayam hujikti yam pikna macha gi thabakse aina paikhatchabani ipana yabiragadi achauba mayam achauba anaba layengbibo achauba leitaba yum sabibana chingba mayam ama tawba ngamba haibadu Jisu Krista na ngamanbibo isanu yengbiriba tabiriba adomgi anaba Prabhu Jisuna kokhanbibo isanu adomgi langtaknaba punama lothokpibo isanu adom Jisu Krista na lomba naidaba sargada thambibo isanu taibang panbada punsi nuksangba isanu ipagi thawjala yombibo isanu ipa Ishor Abraham gi Isaac gi Yakub gi Ishor Israel gi Ishor miyoiba pumnamaki Ishor Yahoba ipa nachana nijariba prayers ipa na tabi ipana nungsibi nachanupa Jisu Krista gi mingda ipana pinabire maramdi ipagi Jisu Krista na thanugi nachanupa na hai aigi mingda aigi ipada niu aduga mahakna nekoida pinabigani nekoina hujik phau kari sunidri haidana haibiri ipagi thaugal hena tawjaba ipagi macha mayam ama khomjaba norokta tagadaba dagi sargada pukatpiba ngamba haibdo ohenbiu Prabhu Jisu thajaba punamakta pangal hapire thajadaba singbu ipana kanbige haiduna ipagi achumana mekoibusu khanganbibo orsano Prabhu Jisu gi mingda khuramjaribani thawai singmana Holy Spirit pavitra atma na loina bibo orsano Prabhu Jisu Nazaret ki pagi mingda amen 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 thagachari chilna uche chilima pabung sing lagi live se losin jarage mayam aloi bagi comment se chun kim lung pamai amen haiduna haibiri thagachari oja chun kim lung pamai aduga gidi monon lung chawang amen haiduna haibiri thagachari oja adugi akai inpui akai oja ishorgi seba tauriba pumnamakta ipa ishorna pangbibo isanu amen thagachari oja akai ipui akai oja bu jam thagachari akhoi yengbiriba maroina nagagi oja sing chil nau che chil singbo tamoidagi amata oibagi nungsibagi marido phongdoksari yam nungsijai aina tasengna ipana phawonbibagi maramna yam nungsijai haijabadai thagachari aduga akhoi maitegi chil nau che chilima pabung sing ishorna nongna khanganbirakpa kauthokpirakpa chil nau che chilima pabung sing busu yam nungsi akhoi amatani Krista da haibase phongdoksage ishorgi achumbodo uthokpinasi kanagumana I Christian ni hairaga ishorna yadaba thabak torakpa taragadi adu lali haibadusu akhoi haiminasi ko mayam maramdi che ishorna apamani kanagumma amagi thawai kanbase ishorgi apamani thagachari aduga mathangda dathin yums amen haiduna haibiri thagachari oja aduga gidi chun kimlung pamai amen aduga gidi kangleipak amen haiduna haibiri thagachari oja aduga gidi bembem
ꯕꯦꯝꯕꯦꯝ Samandram amen haiduna haibirei thakachari bembem akai ipui akai ozagi tawriba pumnamak ishorna loina biduna thawai mangliba yamna khomba ngamba oibiu amen oza thakachari oza hena ishorgi thogol tawminasi oza su akhoi amatani aduga pauni paure hayengse akhoi fasting program lei prayer tobiramu ishorna loina bibo isanu aduga malem nganbi chingkham prayer tobirei aduga moirangthem memchau moirangthem memcha tombi haibako thagat chari oza haiduna haibe thagat chari mayam punam pu comment tawbirakpagi damakta adungi mamal yamlaba matam pibibagi damakta dam thagat chari shorna adum yengbiba punam pu matam chupada loina bibo isanu aduga aina tawjariba thawgolsiga aigi mateng adomna oibiribani hena oibinasi awaba tarakpa matamda mateng pangningpa matamda adom singna mateng pangbiu aduga lepiganu mayam mateng pangbase akhoi hena ipana igonda lefanbide maduna aigi pangal adomna oibiribani ishorna akhoi hena oiminasi ipa kanano khangdaba sing mayam ama leiri mayam maruoina khangdaba singda khanganminasi Yesu Krista migini haiba mayam ama leiri Yesu Krista akhoi haibado akhoi uthokminasi aduga Bible na hai madudi akhoi kanagumba mana ware haiba matamda fazaro nang nungaijaro ingthana leijaro haina haira khakta yade akhoi awatpado akhoi pibirambasi mathau tai ase thabak yaubagi thajaba haibaduni maramaduna akhoi utminasi Bible na hai nekhoi tawriba thabak sing adu uduna sargada leiba nekhoi napabu thagatnaba misingi mamangda utlo misingi mamangda hoji uhanbagi matam oire maramdi akhoi uhange hairaga uhanba nate madudi akhoi maibu lotpa ngamdabado mas nongmatraga nongmadi soidana urakadorabani mase ipana su uhanbirabani corona virus na mi mayam hatpa ure Christian aina hairaga su mi mayam hatpa ure lan kayama ure dharma amana amagi mathakta hatoknaba ure angang chahi phadriba angang hathokba ure Jisu kanano haibado uhanbagi matam yaure haiduna ipana ingonda phongdokpibani thagachari mayam ngasigi oina live se losinjarage yengbiriba punamapu isorna matam chupada loina bibo orison Prabhu Jisu gi minglena amen